अहानबदा हौजिक फाउबगी मरोइबा पाउसिंगदा भारत की प्रेसिडेंट रामनाथ कोविंद मणिपुर ILP चटनरे हाइबा गेजेट नोटिफिकेशन ngasi थोखरे। लमदम असिगी मियामना येलहों मिसिंग कंजबा ngamlaroidra haina mipainaramba adu ngasidagidi mipainangai oidre haina चीफ मिनिस्टर एन बिरेन हाइख्रे। अमदी खोंजंग मनुंगदा पुलिसना फाजिनखिबा एमसुगी थौमिसिंग थादोरकपा लैत्रि। खुरुमजरी टाइम्स ऑफ मणिपुर की नुंथिल की पाउ मीडियम ताबीरिबा सिंगबु विद्यापति मयांगलंबमना तरामना ओक्सबगा लोइनना मपुंग ओइबा पाउसिंग हौजिक मियामदा मचा खाइना थमजरी। हौजिक सथरीबा भारत की पार्लियामेंट यूनियन होम मिनिस्टर मणिपुर ILP चटनरगनी हाइना था असकी तरा गी पार्लियामेंट मीफमदा लाउथोख्रबा मतुंग ngasi भारत की प्रेसिडेंट रामनाथ कोविंद मणिपुर ILP चटनरे हाइबा गेजेट नोटिफिकेशन थोखरे। भारत लेगा की मिनिस्ट्री ऑफ होम अफेयर्स द एडप्टेशन ऑफ लॉज अमेंडमेंट ऑर्डर 2019 की मखादा थोखिबा गेजेट नोटिफिकेशन अदुना पल्लीबदी इंडियन कॉन्स्टिट्यूशन की आर्टिकल 372 की क्लोज 2 की मखादा नोटिफिकेशन अदु भारत की प्रेसिडेंट ना थोखिबनी। एडप्टेशन ऑफ लॉ अमेंडमेंट ऑर्डर 2019 हाइना खंगनगदौरिबा ऑर्डर अदु खुदक्तगी चटनरगनी। गवर्नमेंट ऑफ इंडिया ngasiना थादोरकपा गेजेट नोटिफिकेशन पार्ट 2 सेक्शन 3 सबसेक्शन 2 की मतुंग इना बेंगल ईस्टर्न फ्रंटियर रेगुलेशन एक्ट 1973 की प्रोविजंस की मखादा कामरूप, दरांग, नाउगोंग, शिवसागर, लखीमपुर, नागा हिल्स, कसार हाइरिबा डिस्ट्रिक्ट सिंह अमदी अरुणाचल प्रदेश, मणिपुर, मिजोराम अमदी नागालैंड की मफम सिंह याउना एडप्टेशन ऑफ लॉज अमेंडमेंट ऑर्डर 2019 की मखादा इनर लाइन परमिट चटनबा हौरे हाइना नोटिफिकेशन असिदा मयेक सेंगना पल्ली। लोक सभा पास तौख्रब CAB 2019 ngasi राज्य सभा पुथोख्रे सुंगसोय सोयदना बिल असि पास तौखिगनी हाइबगी थाजबा मियामना थमनरी। राज्य सभा बिल असि पुथोरकपा मतमदा ओपोजिशन की माइकैदगी यानिंगदब वाफम कया पुखटलखी। पनबयाबदी राज्य सभा की अपुनबा MP मसिंग चनी का कुंथ्रानी पान की मनुंगदा NDA मसिंग ने चामग सुपना मंगानी सटमिनरीबा पार्टी सिंगदा बिल असि सौगतनबा ममांगदा हाइजखिबा अमदी यानखिबा लैख्रबनी। सिटीजनशिप अमेंडमेंट बिल CAB ngasi राज्य सभा पुथोरकपा मतमदा कांग्रेस के MP सिंगना सोयदना पार्लियामेंट के मीफम सरुक यानबा अमदी बिल असगी मायोक्ता लैनबा कांग्रेस की लुचिंगबा सिंगना अकनबा याथंग पीख्रे। बिल असि सयेतनबा कया लैबा बिल अमनी हाइना कांग्रेस प्रेसिडेंट राहुल गांधीना फोंदोख्रे। लमदम असगी मियामना मतम कुइना तालकबा डिमांड अमा ओइरिबा ILP ngasiदी मंगफाउनरे था असगी मापंदा इंडिया के यूनियन होम मिनिस्टर अमित शाहना लोक सभादा लाउथोखिबा अदुबक ngasiदी थबक ओइना पांगथोकले। BJP ना लुचिंगबा सरकार असी हाइदोखिबा वा ngakpa सरकारनी हाइबसी थबकना उतले। लमदम असगी मियामना येलहों मिसिंग कंजबा ngamlaroidra haina mipainaramba adu ngasidagidi mipainangai oidre haina चीफ मिनिस्टर एन बिरेन हाइख्रे। ngasi चीफ मिनिस्टर सेक्रेटरीट ता पांगथोखिबा पाउगी मिफम अमदा CM ना अपेनबा अमदी थागतपा फोंदोकलेदुना इंडिया पुंबगी ओइना NRC तौरकपा मतमदा बेजियारना चिंगबा वाफम कयासु खनगनी। हौजिक मणिपुरदा थेंगनरिबा मितोप मियानचा सिंगी प्रॉब्लम सिंग असि अहिंग अमदा खंगेन हेंगलखिबा नत्ते हाइबसी अखोई ना खंगमिनबा मथौ ताई। मसिबु चुमथोकपा हाइबसी खुदक्ता हेक्ता सेमदोकपा यारोय तपना तपना सेमदोकदबनी। लाइबक फबदी थेंगलबसु थेंगना ngasi हाइबा तुबित असिदगी असोइबा अरानबा कया अदु सेमदोक चनबगी तांजा अमदी फंगलगनी हाइना महांगना अपेनबा फोंदोखी। भारत सरकार की ओइना सुमना पार्लियामेंट लाउथोकपदुना वर्बल एश्योरेंस नि अदु इन रिटन द गेजेट ngasi si फोंगगा गेजेट से कोई Manipur की formally state of Arunachal Pradesh, Manipur, Mizoram and the area of district of state of Nagaland is notified from time to time.
थाजब पीखिबदो ngasi thabak oina ulae official che oina thole habado ai press ki si naw singi khuthang da mayam punamak da masigi nungai ba pause through media tamjabani Makata ba pau pizadring in the break matang lawjari Baldev, a premier study circle, holiday special, day camp, class 1 to 8 starting 11 December 2019, timing 11 a.m. to 2:30 p.m. Foundation course for class 9 and 10, subjects science, social science and mathematics, starting 16 December 2019. Registration on or before 10th December 2019. Van service available. Maximum 20 students per class for class 9 and 10. For more details, please visit Baldev, Uripo Khoisnam Lekai, Imphal. Another one nungai pa government ki thaba ma soina phangba yargani ICS coaching center na 100% job phangnaba gi damakta guarantee pidun lagli India ki oina sarkar ki thaba khwaida gi masing ena phangaliba ICS coaching center Imphal so hanagan ICS ki thoidok officers sing di course amakha ki preparation tobiraga tongan ba department sing gi haibadi banking railway post office home teaching defense court haiba sing asida da thabak line phangalagan ICS ki teaching method na minute mari natraga manga changadaba question singbu second ahum natraga mari da solve to bangamale Imphal da laiba ICS coaching center da boarding ki khudong chawju thamjari for details please contact ICS coaching center Imphal kasam thong hodam lairak khurumjari lamjingba finance na makhal khudimaki gari sing haibadi 2 wheelers 4 wheelers commercial vehicles amadi commercial equipment singeba loan pizari documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adom gi achinba thubagi damak mayamna wabiragano makhal khudimaki gari ke asu bandan lawjare Christmas ke oiba khadaba offer su pizari akupa marol gi damakta lengsinbirau lamjingba finance nagamapa rims road opposite Nityananda temple natragana lamjingba finance uripok hawam diwan lekai akhoi gi phone number 6909959834 da contact tobiro Mang ramda umikiu ikon goi buni Sangai Tuition Center. Admission open for revision course for class 10 and 12. Classes are going on. New foundation course for class 6 to 10 and 12. Classes commencing on 19 December. Mock tests will be held on every Sunday with spoken class for English and Hindi. Mathematical technique for better understanding and acquire more scientific knowledge. We also provide study materials. Vision for toppers. 10% fee concession for students of government schools. 20% fee concession for local students. 50% fee concession for physically challenged students. Hostel for boys and girls. Van service available. For details, please contact Sangai Tuition Center, Kokwa or call us at 98561 55400 or 8787 690 436. Break ki matungda makha taba pausingda Neshona kaukiba total shutdown bu saugal aduna sangsin kiba khongjang da punna MSU ki khongjang loi taruk Imphal East amadi West Police na fazin kre Pharaba khongjang loi sing adudi MSU headquarter ki joint secretary Bizando Yumkhaipam MSU Jeribam ki vice president Sagol Sem Ranjit SPC member Sinam Bode HSRD secretary Bruce Pabam MSU Imphal East ki joint secretary Kumbong Mayum Chaurel amadi MSU Lamlai branch ki president Moirangthem Dixon ni Haujikta phangba pau amana ngarang khongjang manungda police na phajin khiba MSU Jeribam gi thomising adu thadorak pa leitri court ki maike de ki PR bonda thadokna na ba haibada yakhidre court ta makhoi bu puthorak pa matamda MSU Jeribam gi thomising na thong adugi mayokta pen de ba kholausing lausin khre
Nakal amaromda CAB Janaroi Adugi Sumatakta ILP status su Pirabanina Kongjang Handok Piro Haina Neso Amadi Emsu da Sarkargi Maikai de Kayar Haizaki Masida su Praza Miamda Kudong Sadaba Piduna total shutdown Kausinduna Amadi undemocratic Oiba Mawongda Hingsa Yauba Mawongda Kongjang Sangsilakmana Tangai Fadana Mara Leiba Kongjang Loising Adu Ain gi Matung ina Fazin Bani Haina Chief Minister na Haikre Mahakna haiki agitation amdi protest tawbada democratic oiba mawongda khongjang sangsin biu madu natadana violence yauna khongjang sangsilaklabadi sarkar asina tumina yengduna leiroi haujek phaduna leiriba amsugi khongjang loising asisu maralgi matung ina chapchaba action laukhatkani haina mahakna jackson wahai thamki ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯄꯣꯠ ꯑꯃ ꯄꯤꯔꯛꯑꯕꯅꯤꯅ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯇꯧꯅꯣꯅ ꯃꯣꯏ ꯃꯤ ꯊꯥꯗꯅ ꯀꯩꯗꯧꯅ ꯑꯄꯤꯜ ꯃꯌꯥꯝ ꯇꯧꯕꯅꯤ ꯑꯗꯨ ꯇꯥꯗꯤ ꯉꯔꯥꯡ ꯒꯥꯔꯤꯒ ꯑꯃꯅꯤ ꯀꯥꯏꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯁꯤꯡꯖꯃꯩꯗꯒ ꯑꯩ ꯑꯦꯅꯤ ꯑꯦꯖꯤꯇꯦꯁꯟ ꯂꯥꯛꯄꯗ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕꯗ ꯑꯩ ꯋꯤ ꯁꯄꯣꯔꯠ ꯏꯠ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯏ ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯑꯣꯏꯕꯗ ꯑꯗꯨꯒ ꯚꯥꯏꯑꯣꯂꯦꯟꯠ ꯌꯥꯎꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯂꯣꯏꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯆꯟꯒꯅꯤ ꯁꯥꯇ꯭ꯔ ꯑꯣꯏꯒꯦꯔꯥ ꯁꯥꯇ꯭ꯔꯤ ꯑꯦꯅꯤꯕꯣꯗꯤ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁꯀꯤ ꯀꯦꯔꯤꯌꯔꯗ ꯍꯌꯦꯡ ꯃꯣꯏ ꯃꯗꯨ ꯀꯦꯌꯔ ꯇꯧꯖꯒꯗꯕꯅꯤ ꯑꯩꯅ ꯆꯪꯗꯣꯔꯤꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯑꯦꯖꯤꯇꯦꯁꯟꯁꯤ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯂꯣꯏꯅ ꯈꯟꯕꯤꯌꯨ ꯑꯩ ꯋꯥꯔꯅꯤꯡ ꯅꯠꯇꯦ ꯂꯣꯏꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯄꯥꯟꯒꯅꯤ ꯃꯣꯏꯒꯤ ꯍꯌꯦꯡ ꯃꯣꯏꯒꯤ ꯂꯥꯏꯐꯀꯤ ꯁꯔꯚꯤꯁꯀꯤ ꯀꯦꯔꯤꯌꯔꯗ ꯁꯣꯛꯀꯅꯤ Ngarang numidang pung 13:40 taba matamda Yaripok Police Station gi manung chanba Wangkhem Bazar da Maruti Suzuki Baleno ama accident thokpadagi thodok aduda gari aduda tongduna lakpa mioi ama sire ahumna sokle laibak thiraba thodok aduda laikhidraba mioi adu Yaripok Bisnu Nahadagi Laikhoram Joyson Singha sahi kuntra apokpa L Ibochawni kawi soklaba sing hauzik Ras Medi City da laikan nari soklaba sing adugi manungda anina aruba phibam da leiri hairi police tagi ba pawgi matung inadi khudong thiba nanglaba car aduna Wangkhem Bazar da laiba MD Sanatomba amadi Thinguzam Nandogi dukanda thomjinki dukandagi saruk kharasu akai atoi thokhi asiba haksang Jenims ki mokta postmortem tawraba matung imung manunggi mioi singna lausinkhre thodok aduga mari leinana Yaripok Police Station da case ama lokhatle hairi Ngarang numidang pung 8 lom taba matamda Imphal More lambi ki khudeng thabida leba Taranithoi suba Assam Police Checkpost da ngakpigani Assam Rifles Checkpost da More dagi Imphal tamna lakpa angoba machugi Maruti Suzuki Ertiga car registration number NL 07C8383 check tawbada number 4 gram chamri ka konana mioi ani fare hairi faraba mioi adu Lokhoizen Haukip Sahi Kungahumdoi Apokpa Senior Haukip Amadi Anthony Haukip Sahi Kuntraga Taruk Apokpa Matthew Lungzeng Jang Haukip Kawi Makhoi Animak Kangpokpi District Manung Chanalaiba Phongmol Saitu Gamjol Dagini Hairi Faraba Mioi Sing Adu Ngarang More Police da Sinakre Ngasi Ayuk Bisanpur District Police ki SP gi mityang makhada district asigi commando police amadi women police ki apun bakangbuna kabowak singi akoiba mafam singda paksana operation chathakre operation aduda nupa nupi punna samapanga kun masak khangdokhi maduda bailout ahum yauna mioi manga makha taba wahung pahungi damak phagatlaga Nambol police ta sinakre Bharat ki Parliament da Union Home Minister Amit Sahana Manipur da ILP chatna hangani haina laukthokhi babu harauba phongdok naba Chief Minister N Biren gi pautak matung ina ngarang numidang mafam kharada Bharat ki Prime Minister amadi Home Minister gi photo da maira katpaga loinana thabal songduna nungaiba phongdok nakhre Ing kumza lising ani ga tara manga gi July ni panda lamdam asda inner line permit system chana halu haiba dabi gi aduda JCILPS ki khongjang saugal laduna sangsin ki ba khongjang da laikhidraba Anand Singha Higher Secondary School gi mahiroi khorai lairik yengbam laikai dagi sapam Robin Hood ki photo da ngarang numidang miyamna maira katuna ikai khumnaba utkre amuka hana break amatanga lauzari Admission open. Admission open. Sangai Tutorial Kwakatel.
Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features: mock tests, printed study material, hostel for boys and girls, van services. For more details, please contact 8787-307-245. Pakhong ama chalake. Chalune. Chahi amagi plan toge haradi. Phau pambi thabiyo. Chahi taragi plan toge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da dum chang naina coaching tohanba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokhraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5552. Manipuri ahanba amadi adongi khwaidagi pamjaba satellite channel Times of Manipur TOMTV Airtel DTH ki channel number 646 ta fangbiragani. Traditional Healing Center adungai ipaipu haktaktagi chanaraklaba maite hidangna laying jari iramdamda fangliba manamasing kaya sizinaduna side effect laitana laying jari hakchanggi mari suba saru sayang samba amadi singli lonsinaba khaktanatana hakchang fagatpa ngamdana leiba kaya fagalhan mangamba layingni ngasi maglengsin birau Traditional Healing Center, National Game Village Road, Lamfelpad 795004. Contact number 961-255-8587. India ki ahanba amasung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center. Nupi khaktagi oiba nupaga punna sanaminabagi nuaitaba koiba amata leiroidaba gymni. Valentina Fitness, Kaisampa Junction, opposite Churasampur Parking. Mafam asida Zumba Gym, Cardio na chimbagi sanaba khudongchaba su phangbigani. Ayuk pung mga dagina numidang pung nipan phauba sanaba phangbaga loinana akopa marol gidamak Valentina Fitness Kaisampa Junction dagi khangbiba yagani. Lengsing birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churasampur Parking. Telephone number 9612058028. Break ki matungda taram nokchari amadi makha taba pausingda tha sigi tarahumdoida Adivasi Lokala Academy na Madhya Pradesh Bhopal da pangthokadoriba Folk Theatre Fest 2019 da saruk yaruna ba Peacemaker Artist Association gi artist kunna Saba Lilaroi Singh ngasi Imphal thadokre. Lilaroi Singh adu ngasi Imphal East Palace compound da laiba iboyai ma sumang lila sanglen dagi council gi
ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯝꯊꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒꯤ ꯂꯥꯏꯐꯇꯥꯏꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯃꯟꯇꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯣꯏꯔꯥꯡ ꯄꯔꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯩꯐꯥꯕ ꯂꯤꯂꯥ ꯎꯠꯂꯨꯒꯅꯤ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯚꯥꯔꯠ ꯌꯥꯎꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯂꯥ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯆꯥꯡꯗꯝꯅꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ Manipur State Sumang La Council asigumba national level da pangthoiba adugumba theater festival se yahum thoi Sumang Lila haibase ekoi internal loina swaida peacemaker ga sana leipa ka iram da Manipur ga aduga adaga sangdamna dana festival tongna dana lei haibagi mahutta prithvi gi art form sing folk theater mayam puna maksing duga ekoi ga je compete tongna gadamni competition tongna gadamni haibagi wakhalol amaga loina na councilor mang pamangdo adugi manungda mang fauna ba adugumba tangkak amani aduna moina satki matamsra koina council na board pibuga loina na council gi president aduga academic sub committee gi chairman akoi mayam thoktuna mokoi mayam ji lamtha bi khre Ziribamda sahi khudingi pangthoktuna lakpa Nupilal Ningsing Thoramga Mari Lainana Nupilal Ningsing Numit Observation Committee Lisingine Taramapan Ziribamda Sinduna Hayang Pangthokadaba Marifu Suba Nupilal Ningsing Numit Lisingine Taramapan Asigi Mangoinana Ima Singi Oiba Kanglup Anida Nupilal Ningsing Lamzel Pangthokre Ngasi Pangthokiba Lamzel Aduda Chahi Nipu Phawbagi Manungda Laibasing Amadi Chahi Nipugi Mathak Haina category Ani Thokna Pangthokki Sahi Nipugi Mataki Lamjeloi Sing Adu Dibong Sanakong Dagi SP Jeribam M Mubi MPS na Lamthaki Dibong Sanakong Dagi Lamthapam Oiraga Nupilal Complex ki get mamangda Pantungpam Oiki Masigi Kanglup Asida Punna Lamjeloi Nipuga Marina Saruk Yaki Lamjel Aduda CH Aruna Heights Toibi Devi Amadi KH Ibemsa Devi na Makok Matang Taki Anisuba Kanglup ki oine sahi Nipugi Makhadagi Lamjel Adu Ichel Club Debong Dagi Manipur Food Industries Corporation Limited ki Vice Chairman K Sarat Kumar Singhana Lamthaki Punna Lamjeloi Nipuga Nipana Saruk Yakiba Sangdamnaba Aduda Memi Laima M Ibemcha Amadi PH Samitana Ahanba Anisuba Amadi Ahum Subataki Makok Matang Tarabasing Asi Hayang Pangthokadawriba Nupilalgi Thoram Aduda Manamathum Sing Yentokani Hairi Ngase yuk phongkiba pause singi maroiba pausing amaktang punna khangminasi Lamjingba Times Nesona Kaukiba Awang Nongpok Banna Mahausagi Punsida Chauna Akaiba Pikre Train Kaya Cancel Tokre Award Handokre Tripura da Internet Tingkre Manipurda Banna Chauna Akaiba Thokankre Lengak Punna Matkani Haiba Kangusing Lehelagumsi Chief Minister ILPS ta base year Yaudabana Penthokpagi Matam Natri JC ILPS Mioibagi Hakki Numit Palan Thoram Pangthokre Sangai Express ILPS Lina Pangkibanate CM JC ILPS Satnarabasu Yalhomi Sing Mapung Pana Ngaktok Sabangam Kiroi CAB ngasi Raja Sabada Putok Lagani Pokna Form Election Toraga Kalakba Mi Sing na Laibak Ngaksi Langak Pasing bu detect Taubasing Lehelagumsi CM ngasi Raja Sabada CAB Putok Lagani Upper House the Su Pass Taubangam Gani Haibagi Hazabaladi Naharol Gi Taudang ILP Chatna Halakpagi Harau Kong Chatuna Mifam Pamkre Imalebak Nungsibadadi Nakoina Aikoidagi Heloi Chief Minister Ngasi Raja Sabada CAB Pass Taunaba Putoktuna Kanagadauri Neshogi Kongjang Sogat Laduna Amsuna Kaukiba Banna Mahusagi Punchida Chauna Akaiba Pikre Manipurda ILP Chatnaragani Haina Lauthora Kibabu Tadau in Pina Taram Oki Sanalaibak Raja Sabada Ngasi CAB Putok Lagani Ban Manungda Assam Irang Thokre Tripurada Internet Tingzinkre ILP Chatnahangani Hairakpagi PM Home Minister Thagat Kre Makoina Aikoidagi Labak Ningba Henmanate Chief Minister Manipur gi boxing Sanaroi Singi achievement Hantarakle Victim Singna Lengak Amasung Kutlai Paibasing Warauri Isel Express BJP di Hai Kibasing Tabak to Onto E Haibadu Tabak na Takle Political Party Social Worker Sing Kantaragangang Haningi Manipur People's Bill Lisikani Taranipan Namsinduna Thamba Laibak Tibani Singzamaida Wakat Mifam Pamkre
Iraibak pung 15 gi total shutdown na Manipur gi mahausa gi punsida chauna akaiba pikre. ILP chana halgani hairakpadagi mapung fana harauba phongdokre lengak asi miyoi kharagi detector chatkadaba natte Chief Minister. Hairok amasung Wangjing Tentha Mandal na harauba phongdokre. Loisilakpada maroiba pau amuk hana pizari. भारत की प्रेसिडेंट रामनाथ कोविंद ना मणिपुर दा ILP चटनरे हाइबा गैजेट नोटिफिकेशन ngasi थोखरे लमदम असिगी मियामना येलहोमी सिंग कंजबा ngamlaroidra haina mipainaramba adu ngasi dagidi mipainangai oidre haina Chief Minister N Biren haikre Amadi Khongjang manungda police na phajin khiba MSU gi thomi sing thadorakpa leitri Hauziki di Times of Manipur ni pizaba nungthil gi paw matang sta loisinjare ehen ba paw ga loinana numidang gi pung makpal da muk phangbigani